Image pauda meng tabi punang mapu khurumjari ngasigi maruiba pauda Manipurna mapung phaba state ama oirakhiba statehood day gi thauram ngasi pangthokre Special Assembly Session kauduna CAB gi mayokta warep laufam thoi haina Congress na phongdokli nupi khaktagi oiba car rally ama ngasi Manipur thadokhe Haujik mapung oiba pawmuk lobirasi Manipurna India gi state ama oirakhiba numit nifutarelak suba statehood day ngasi ahanba Manipur Rifles ki parade ground na pangthokre thauram asida state Chief guest oina saruk yakiba Manipur gi Chief Minister Nongthombam Birena haiki laingak asina hek lerpadagi miyamna tawgani haikibasing ayamba thabakta loina onthokre aduna haujik laingak asida laiminariba MLA minister singsu yamna thamoi sengna thabak tawminari sing amasung tamda lairamba lambi phatabasing haujikan na semjille loibasu mayam yaure masina miyamna sathok chasin tawbade yamna nungai halagani amaromda laingak ki thabak thoram singsu miyam gidama khalaga yamna thamoi sengna thabak tawminase laingak asina lerapa sahi amaga tha tararom changsilakpa asida police ki maikai dasu yamna ka henba thabak chathaba udri mamangda nongmai yankai taruk mangkibagi wathok adu BJP laingak asina palakpa matamda irang thokle haiduna nongmai lauge changlubadadi ahangba box ngakta lairambane Chief Minister na makha tana haiki khuga damsu sangabagi matam lep silakpa matamda Manipurda ban blockade ngakta ngairamki adubu handakta Prime Minister Modi na sangabiramle Prime Minister na dolai thabi project su sangakhe matawasumna hiram kayada akhanaba mathau tawba state lengaki lamdam masigi mai paknaba hotnabasing aikhoidai kai khumnagani phatabasing su makoina tawruba thabaki matung ina makoida phangjagadabani state asi haujik ban blockade laitaba lamdam ama oirabani state asi mangda chatlibani ban blockade laitrabanina haujik yamna magi mathau tawnabagi yamna ing tapa state ama oiribani aduna India gi atai state singdagi khwaidagi mako thongba state ama haibadu oinaba ekhoi puna hotnaminase Lising ama samapan humbutani thoi January saisat kunga mathoida statehood phangkhe numit asidagi miyamna state asi atai state singa mimanaba ngamnaba matam adugi laingakna hotnaduna lakli lamdam masida pothok marang kaina leiraba hai singlaba mayam asina makoigi hai singba adu uthoknaba hotnaba leiramdaba amadi mapandagi pusilakpa posing khaktada tangduna lakibani punamaksing adu muthatnaba laingak asina go to village haudoktuna yamda yauhananaba hotnari Congress Legislature Party gi lusingba o ibobina haikre ngasi asi opposition da lairiba Manipur Pradesh Congress Committee MPCC gi President Mahak Masamak amadi atai CLP leadersing yauraga governor ga unaduna Citizenship Amendment Bill CAB 2016 wathok thoklibagi matangda Special Assembly Session kauduna bill asigi mayokta Manipur government su lei haibagi warep lauraga center da pressure pibinabagi warol yawba memorandum submit tawkhre ngasi Congress bawon da pangthok papawgi mifam amada o ibobina hai ngasi gi governor unabadu da governor na state government na assembly asi numit nini gi mamangda prologue tawkhibana assembly session asi numit 15 gi manungda notification ama thoklaga session hoba yai haina paukhum pirakhi miyamna pamdaba bill gi matangda Manipur amasung Assam gi chief minister na organize tawraga North East ki MP singna CAB 2016 gi mayokta laiduna akanba maungda yaningde haina wa nganghanbiyo Congress ki oinadi bill asi Lok Sabha da pass tawba numitagi hauna oppose tawi amadi ruling opposition haiba khaidana all political party gi meeting tawduna bill sigi mayokta lepsi haina su o ibobina phongdokhe other center the union government na Lok Sabha da pass tawon tawbiganu haina pass tawbibase citizen amendment bill se state government na sida phamaga ekoi yabu ngamoi haibsi taroidra Tha sigi saisat nipanda Lok Sabha da pass tawkhiba Citizenship Amendment CAB 2016 yaningdaba phongdok laduna United People Front UPF na sinduna nomagi oiba
wakat mifam amangasi kaisampat laimajam lekai gi community hall da phamduna khongjang changsinkhre khongjang aduda saruk yakiba UPF ki president warepam sakena haikibada CFB na Manipur amadi awang nongpok ta lairiba yellow missing bu muthatnabagi asoba safu ama pirakani Manipur gi yellow missing bu kanjanaba bill ama phawa chatnadriba state asida hena asoba safu piraktuna yellow missing muthatnaba thoksil oina thokani India lengakna makhoigi bot masing hena phangnaba amadi politics sanaduna aron balal hong tharakliba asi awang nongpoki miyamna condemn tawi bill asi athuba matamda withdraw tawgadabani awang nongpoki state singi chief minister sing punna bill asigi mayukta khongpham amatta oina leptuna apunba kholaw amada lawminagadabani Manipur kanba amadi awang nongpok kanba habasi yamna maru oi maram aduna bill asigi mayukta aset pa phirep lepkadabani Manipur gi chief minister na lusingba ama oirabadi miyamgi apambagi matung ina thabak tawgadabani bill asi sanaba yaroi haiba phirep chapchana lawgadabani loinana athuba matamda Manipur assembly session ama kauduna Manipur gi oina warep ama lawduna bill asi yabangam loi haina thamgadabani haina mahakna makha takhe Women Empowerment amadi Women Crossing the Border gi em makhada nupi khaktagi oiba ahanba car rally amangasi Manipur thadokre ngasi gi rally adu Imphal gi Classic Hotel dagi Manipur Tourism Corporation gi chairman Dr. Ranjan Lamtha duna hogdokhibani rally adu more yauklaba matungda ICP da che chang loisinduna Myanmar gi damakta khongsan khre ngasi gi rally adu da more da Yaurokpada More Gedisnen SP KH Robinson SDPO Sandeep Gopal Das amadi More PSE OC Letko How Wi-Fi na OK Rally asigi team leader Mega Joseph na media da phongdorakibada hariba rally asi nupi sing khaktagi oina India Myanmar amadi Thailand da kilometer lising ani chanipan chatkadaba khongsatni hariba rally asi women empowerment amadi women crossing the borders ka mari lainana senbane hariba rally asida India gi mafam kyadagi nupi taratarukna saruk yaduna satpani masigi rally asi Thailand gi Bangkok phawba numi tarani gi oiba rally ni haina phongdokhe Me and Sujal, we are two women who run a road trip company and we organize road trips across the world. This unique travel venture was started by us in 2015. And as part of that, this year we have organized an all-women overland journey where we start driving from Imphal, Manipur to Bangkok, Thailand. And 16 women across the country from different parts of India have signed up for this road trip. Manipur gi chief minister Nongthombam Birena mayai tangba lawduna haukiba January gi tang 15 da phangkiba state cabinet ki mifam amada Wangjing Lamding Municipal Council WLMC bu Wangjing Municipal Council WMC haina maming onaba lawkiba warep aduna ngasidi Lamding amasung Wangjing gi praja singi marakta ungkhatnabagi phibamda lakle JC against the renaming of Wangjing Lamding Municipal Council to Wangjing Municipal Council Lamding na sinduna ngasi Wangjing Lamding Kaithel da miyamna wakat mifam pangthokre amadi Thawal DC Hawam Rosita da memorandum pisinkre ngasi gi wakat mifam aduda Wangjing Lamding Municipal Council bo Wangjing Municipal Council haina maming onba yaroi MLA Brojena Wangjing Lamding Praja Singh nungsinana na hu kamsin bigano cabinet ki warep chatnaba yaroi cabinet warep athuba matamda handou amasung Manipur lengakna nakal amatagi oiba thausil tawba yaroi haina thaba banner singso sizinakhe DC Thawal da pisin kiba memorandum aduda palliba warol singdi Wangjing Municipal Council haina on ringaida Lamdingi oiba autonomous municipal council ama hana sembiramgadabani Lamdingi oiba status ama semdri phawba WLMC gi ming on bayaroi WLMC dagi Wangjing Municipal Council khaido khibada Lamding praja singda ayetpa amata laite Wangjing Municipal Council haina on ringaida WLMC gi asset khudingmak Lamding da laibana maram oiduna Municipal Council asigi registration asi Lamding da hana pigadabani haibana singba wafam kaya yauri hairi Lamding gi praja singna wakat mifam phamduna kaithel da meeting tawwa horakpada Wangjing lom da so meeting tawnaba miyamna loudspeaker sizinaduna publicity satke adumapu Thawal police ki ahenba security sing sangsilaktuna matam chana control tawduna Wangjing longi maikai gi meeting di tawhan khidre haide koi legal go action camp lo khotuna masi koi mayam pupna
ꯑꯣꯕꯖꯦꯛꯁꯟ ꯇꯧꯕ ꯑꯁꯤ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯑꯃꯠꯇ ꯑꯣꯏꯅ ꯂꯧꯖꯔꯦ ꯃꯔꯝ ꯑꯗꯨꯅ ꯒꯣꯔꯃꯦꯟꯅꯁꯨ ꯍꯥꯏꯔꯤꯕ ꯏꯁꯨ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯈꯛꯇꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯕꯤꯗꯕꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯌꯦꯡꯉꯒ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯤꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯍꯣꯡꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯑꯁꯤꯗꯒꯤ ꯂꯝꯗꯤꯡ ꯍꯥꯏꯕ ꯑꯁꯤ ꯂꯧꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕ ꯊꯥꯁꯤꯒꯤ 13ꯀꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6:30 ꯇꯥꯕꯗ ꯊꯧꯕꯥꯜ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯑꯃꯅ ꯈꯣꯡꯖꯣꯝꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤꯕ ꯊꯣꯛꯆꯣꯝ ꯃꯪꯂꯦꯝ ꯆꯍꯤ 33 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯇꯤꯍꯩꯆ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ UNLFꯀꯤ ꯃꯤꯑꯣꯏ ꯅꯠꯇꯦ ꯄꯥꯔꯇꯤ ꯑꯁꯤꯅ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯅ UNLFꯀꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯑꯥꯏꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯧꯂꯣꯛ UNLFꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯕ꯭ꯂꯤꯁꯤꯇꯤꯒꯤ ꯗꯥꯏꯔꯦꯛꯇꯔ M ꯁꯛꯍꯦꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯪꯂꯦꯝꯒꯤ ꯀꯃꯥꯟꯗꯔꯅꯤ ꯍꯥꯏꯔꯤꯕ ꯉꯥꯉꯣꯝ ꯅꯥꯎꯁꯤ ꯑꯦꯂꯥꯏꯁ ꯅꯥꯎꯒꯤ ꯃꯤꯡꯁꯨ UNLFꯇ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ UNLFꯀ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯃꯪꯂꯦꯝꯗ ꯂꯨꯞꯀꯤ ꯐꯟ ꯈꯣꯝꯒꯠꯍꯜꯂꯤ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯔꯥꯟꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯥꯎꯅꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯤꯡꯖꯃꯩ ꯁꯨꯄꯔ मार्केट एरियादगी फारे हारिबा खांगेम्बम तोन्सना चही 10 अपोपगी मिंग KH रविकांत कुंबी सेतापुर मयाई लेकाइदा लैबा मियोय असिसु इचम चंबा इम्फाल द हॉस्टेल द लैदुना महै तमजरिबा महैरोय अमनी माकी मयाम्बा अमदी UNLF ता याउदुना लैपाक मियांगी निंगतम लालहौद सरुक यारी मयाम्बा नत्रगा मनाउना लैपाक मियांगी निंगतम लालहौ याउख्रगा इमुंग मनुंगी मियोयसिंग मचिन मनाउसिंग द ऑनसिंदुना ओट नैबा तौबा फाबा पुनबा हाइबसी अकी अखंग पोहंदुना लालौबदगी लापथोक हननबा मणिपुर पुलिसना अतमनना चथबा थवोंगनि हाइरे कैपेसिटी बिल्डिंग एंड मॉडर्नाइजेशन ऑफ कोऑपरेटिव के थीम मखादा नोमगी ओइबा डिस्ट्रिक्ट लेवल सेमिनार अमा पांगथोखरे नेशनल कोऑपरेटिव यूनियन ऑफ इंडिया न्यू दिल्ली की स्पॉन्सरशिप मखादा मणिपुर स्टेट कोऑपरेटिव यूनियन न सिंधुना हिल ट्राइबल काउंसिल मोरेगी कॉन्फ्रेंस हॉल द पांगथोखिबा थोरम अदुदा ऑटोनोमस डिस्ट्रिक्ट काउंसिल चांदेन की एग्जीक्यूटिव मेंबर JN बाइटेन चीफ गेस्ट मणिपुर स्टेट कोऑपरेटिव यूनियन की प्रेसिडेंट L तोम पिसकना फंक्शन प्रेसिडेंट अमदी हिल ट्राइबल काउंसिल मोरेगी प्रेसिडेंट गेंखोसै लुंगदिम अमदी मणिपुर स्टेट कोऑपरेटिव यूनियन हिल की BP मिस्टर जांगखोंगाम हाउकिमना गेस्ट ऑफ ऑनर ओइखे ngasi थौरम असि मोरे टाउन असिदा लैरिबा कोऑपरेटिव सोसाइटी सिंबु हेना मॉडर्नाइजेशन तौननबा अमदी हेना साखटननबगी दमकता पांगथोकपनी हाइना यूनियन असिगी प्रेसिडेंट L तोम पिसकना फोंदोखे थौरम असिगी मरी लैनना मोरेदा लैबा कोऑपरेटिव सोसाइटी सिंग अमदी कॉमन बिजनेस कम्युनिटी सिंगा बिजनेस की ओइबा डिस्कशन अमसु पांगथोखे मितै मैतैबु शेड्यूल ट्राइब की लिस्ट चलहनगदबनी हाइदुना शेड्यूल ट्राइब डिमांड कमिटी ना चंगसिलप खोंजंगी मनुंग सना ngasi ahing nongyaidagi pung 9 gi ban kauramba adu laingakna thajaba pibadagi matam kharagi oina handokre hiramsigi matangda thangmai banda leiba ima khunthok hanbi gi sanglenda pangthokpa pawgi mifam amada STDC gi president Moirangthem Naudalen khombana haike thasigi 19 da STDC gi mihut singa si minister ga unakhiba aduda waroisin porpa ngamkhidraba matung amuhana wari sananaba thasigi tang 30 da matam tharakpaga loinana लैपा की हौजिक ओइरिबा इरांग असिगी येंगदुना बन हंदोकपिनबा हाइजरकपदगी बन की खोंजंग असि मतम खरगी ओइना हंदोकपनि हाइरे ऑल जिरिबाम रोड ट्रांसपोर्ट ड्राइवर्स यूनियन AJRTDU जिरिबामना ट्रक ड्राइवर सिंगदगी पैसा लौई हाइना हाईवे ट्रक ओनर वेलफेयर ऑर्गेनाइजेशन HITOW ओना मराल सिरकलिबा असि अरान बनि हाइना पाउमिसिंगा उनबा मतमदा AJRTDU की वाइस प्रेसिडेंट फोंदोखरे ngasi nungthil pung 3:30 taba matamda jiribam gi laingangpopi da leiba AJRTDU gi mobile check post ta paumisinga unabada S Pratap Singh vice president AJRTDU jiribam na phongdorakibada 19 January 2019 gi print amadi electronics media singda HITOW na AJRTDU jiribam na truck driver singdagi पैसा लौई हाइना मराल सिरकलिबा असे अरानबनी अमदी मणिपुर की प्रजा मियाम दा अरानबा संदोपनी हाइना फोंदोखे हौखिबा 2018 के अगस्त की थादा ट्रक ड्राइवर सिंगा अमदी AJRTDU जिरिबांगा पुन्ना मिफम अमा पांगथोखे मिफम मदुदा AJRTDU ना ड्राइवर सिंगी अवाबा तारकपा हाइबदी असे अना एक्सीडेंट सिंगबा थोलकपा मतमदा मतेंग पांगदुना लाक्ले मसिदा ड्राइवर सिंगना मतेंग ओइनबा हाइदुना angamba mateng khara khara pinasi haina yanakhiba matung ina AJRTDU na gari khuding gi check
तौरबा मतुंगदा सिल फुरगा मखोइना angamba sel pirambani masida drivers union na pidaba yadi haikiba laite amasung driver singna yaningde hairakkiba su laite union amadi driver singa yanabagi makhada mateng pangnabani masida HITOW na ningdom pombibagi mathau tadi haina su phongdorakhe Chandel district ki manungda laiba khul nifuni thoina semba maha area chiefs association MACA gi 2018 dagi 2021 phawgi nauna thau pugadaba singe installation service ngasi Chandel district headquarters te laiba MACA gi conference hall da pangthokre MACA nauna thau purabasing adudi KL John Staff na chairman NG Maipak ngamna vice chairman TS Caleb na general secretary ni nauna thau purabasing asibo MACA gi election commissioner Kular Labjoina Tabak Paiba amasung aron bangakpagi wasak lahonke Thoramdugi blessing minister Oikiba Anal Naga Baptist Association ANBA executive secretary Reverend KL Thangthuna nauna thau purabasingi damak isoda yaipa thaujal nijake potha khargadaba chairman KL Rongkhamna anobas chairman KL John Stepta MACA gi se sangsing khusinake MACA gi losingba oiramba laikhidraba mioi singi mafamda su ikai khumnaba utke ngasi ayuk anganbadagi hauna moreda leiba 43 Assam Rifles ke Kanguna 26 January Republic Day ga mari leinana thohaningdaba thodok-sing thoktanaba Indo-Myanmar border da section thorang lokhatkre Indo-Myanmar Friendship Gate number 1 amadi 2 gate ani asinatana atai border singda mioi salthok salsin tawba yahan khidre Gate ani asida saktak se yaudaba mioi sing sanghan khide ngak sen badu 43 Assam Rifles na konba border area BP 76 77 78 79 amadi atai border area singda ngak sen bagi thabak chathakhe Karnataka gi chief minister H.D. Kumaraswamy na haiki Prime Minister Narendra Modi lenga ki makhada leibak asige miyam ningba kaire loinana West Bengal gi chief minister Mamata Banerjee asi afaba lengak pa amani mahakna leibak asibu singba ngambagi magul lai adumainamak Janata Dal secular gi lusingba asina makhata na haiki mikhalda mai pakpana opposition gi miyeng oifam thoi lusingba khanbadi mere matungda tawba yai Kumaraswamy na makhata na haiki Mamata Banerjee asi achamba singi manungda khwaidagi chamba mioini mak asi lengak pa yamna haiba amani leibak asibo tamjingba ngamgani lisinga masapan humputra tareta matamadugi Prime Minister Indira Gandhi bu maikai kayadagi yaningdaba phongdokna khibagi phibam adungasi leibak sida oirare state ayambagi masa masagi problem leijabani thangjanumita pangthokkiba opposition party singna punduna sinkiba United India rally da Telangana gi chief minister KCR yaukidabagi matangda hangba wahangi pakhum oina Kumaraswamy na haiki rally da yaukidrabasu miyamgi mikhalgi matungdadi KCR soidana yauragani haukiba thada KCR na Mamata ga unaduna Grand Alliance ki matangda wari sanakiba laikhrabani United India rally da opposition party kungani thoigi losing basing saruk yakibani Prime Minister Narendra Modi na Mumbai da laiba National Museum of Indian Cinema inaugurate tawki thoramadu da saruk yakibi Asa Bhosle bu Prime Minister Modi na thagatki India da hai singlaba naha mayam amalai music director filmmaker amadi film actor kayaga Prime Minister Modi ga wahang bahangsu tawnakhe haire maming chatlaba classic super hits karma amasung Ram Lakhana singba film sing puthokiba filmmaker Subhas Ghai na haike cinema amasung animation universities ase hojik matamda darkar oi music composer A.R. Rahman ga unabada Prime Minister Modi na ungaiba pokhi haike hojik arobada maroiba pau amuhana Manipur na mapung phaba state ama oirakhiba statehood day gi thauram asi pangthokre Special Assembly Session kauduna CAB gi mayokta warep lawpham thoi haina Congress na phongdokle nupi khaktagi oiba car rally ama ngasi Manipur thadokhe ngasi gi damak tadi image pawdam pijaba loisinjare meng tabi bapuna mapu amuka na khumjari